ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛ ꯈꯪꯅꯁꯤ ꯍꯥꯏꯔꯛꯄꯗꯣ ꯉꯁꯤꯗꯤ ꯁꯛ ꯈꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪ ꯂꯧꯖꯒꯦ꯫ ꯃꯌꯥꯝꯅ ꯍꯥꯟꯅꯅ ꯁꯛ ꯎꯕꯤꯔꯝꯕ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ꯫ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯁꯛ ꯎꯠꯆꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯖꯕ ꯂꯣꯠꯈ꯭ꯔꯕ ꯋꯥꯔꯤ ꯉꯁꯤꯗꯤ ꯁꯛ ꯎꯠꯂꯒ ꯅꯟ ꯁ꯭ꯇꯣꯞꯇ ꯂꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯏꯗꯤ ꯇꯧꯅꯤꯡꯉꯤ꯫ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯔꯤꯍꯔꯁꯦꯜ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯔꯒ ꯌꯦꯡꯁꯤ꯫ ꯂꯤꯛꯂꯥꯅ ꯕꯦꯝꯕꯦꯝꯗ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯨ, ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ꯫ ꯕꯦꯝꯕꯦꯝꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯉꯤ꯫ ꯃꯍꯥꯛꯅ ꯎꯄꯨꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒꯗꯤ ꯕꯦꯝꯕꯦꯝꯅ ꯎꯕ ꯐꯪꯉꯤ꯫ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯀꯤꯗꯃꯛ ꯊꯝꯖꯔꯝꯕ ꯈꯨꯗꯣꯟꯄꯣꯠ ꯀꯌꯥ, ꯃꯉꯣꯟꯗ ꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯕꯦꯝꯕꯦꯝ ꯂꯣꯏꯅ ꯎꯔꯦ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯤꯛꯂꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯂꯤꯛꯂꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ? ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕꯔꯥ? ꯂꯤꯛꯂꯥꯅ ꯈꯨꯝꯂꯛꯏ, ꯊꯥꯖꯗꯕ, ꯀꯥꯎꯒ꯭ꯔꯦ꯫ ꯊꯥꯖꯗꯕ, ꯑꯣꯏꯔꯣꯏ ꯈꯟꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ꯫ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯁꯤ ꯈꯪꯍꯜꯂꯤꯕꯁꯦ ꯈꯪꯍꯟꯗꯕ ꯌꯥꯗꯕꯒꯤ ꯈꯪꯍꯟꯕꯅꯤ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯋꯥꯔꯤ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯕꯦꯝꯕꯦꯝ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ꯫ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯔꯤꯍꯔꯁꯦꯜꯅꯤꯀꯣ, ꯑꯁꯦꯡꯕ ꯆꯞ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯂꯒꯗꯤ ꯂꯥꯏꯚꯇ ꯅꯟ ꯁ꯭ꯇꯣꯞꯇ ꯃꯤꯅꯠ 13-5 ꯋꯥꯔꯤ ꯂꯤꯒꯦ꯫ ꯄꯥꯔꯒ ꯂꯤꯒꯗꯕ ꯅꯠꯇꯦ, ꯇ꯭ꯔꯥꯏ ꯑꯃ ꯇꯧꯔꯒ ꯌꯦꯡꯅꯤꯡꯕꯒꯤꯅꯦ꯫ ꯂꯣꯏꯁꯤꯜꯂꯒꯦ꯫